ꯑꯩꯔꯣ ꯃꯁꯤꯅꯣ ꯍꯥꯏꯒꯗꯣꯏꯅꯦ ꯑꯃꯨꯛ ꯁꯤꯗꯤꯅꯦ ꯐꯅꯦꯛꯀꯁꯦ ꯑꯃꯠꯇ ꯁꯤꯠꯇꯦ ꯂꯥꯎꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯉꯁꯤꯗꯤꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯔꯥꯛꯄ ꯍꯦꯛꯇ ꯐꯥꯔꯒꯅꯦ ꯐꯅꯦꯛꯁꯤꯡꯁꯦ ꯍꯦꯛꯇ ꯌꯣꯟꯁꯤꯟꯅꯤꯡꯉꯦ ꯁꯤꯗꯤ समझ रहे हो ꯁꯤꯗꯤ ꯈꯔ ꯀꯦꯊꯔ ꯂꯩꯒꯗꯕ ꯃꯁꯛꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯌꯨꯝꯗ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯀꯩꯊꯦꯜꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯐꯥꯔ ꯌꯣꯟꯅꯤ ꯀꯥꯏ ꯇꯧꯔꯤꯁꯤꯅ ꯕꯦꯔꯥꯒꯨꯝꯕꯅ ꯍꯦꯛꯇ ꯌꯣꯟꯁꯤꯟꯅꯤꯡꯉꯦ ꯁꯤꯗ ꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯇꯟꯅ ꯌꯥꯔꯦ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯄꯣꯠꯀ ꯑꯝꯇ ꯌꯣꯟꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯍꯌꯦꯡ ꯀꯩꯊꯦꯜꯒ ꯊꯣꯛꯂꯛꯑꯔꯣꯏꯁꯤꯔ ꯈꯪꯗꯦ ꯄꯣꯠ ꯁꯤꯠꯇꯕꯅꯤ ꯃꯣꯏꯗꯣ ꯃꯌꯥꯝꯁꯦ ꯎꯕꯗ ꯇꯜꯂꯦꯕ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯀꯗꯕꯒ ꯂꯣꯏ ꯇꯜꯂꯦ ꯇꯧꯔꯤꯁꯤꯡꯁꯦ ꯎꯕꯗ ꯃꯌꯨꯝꯗ ꯀꯦꯗꯅ ꯃꯧꯗꯅ ꯃꯆꯥ ꯃꯁꯨ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯀꯩꯊꯦꯜꯁꯦ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯐꯝꯕꯁꯤ ꯃꯣꯏ ꯁꯤꯠꯇꯣꯏꯕ ꯅꯤꯡꯗꯅ ꯑꯗꯨꯒ ꯑꯩꯅ ꯀꯦꯕꯁꯤꯗꯅꯦ ꯀꯜꯂꯛꯄ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯃꯌꯨꯝꯗꯅꯦ ꯃꯃꯧꯅ ꯀꯩꯅ ꯁꯦꯕꯥ ꯇꯧꯗꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯤꯅ ꯀꯦꯕꯁꯤꯗꯅꯦ ꯄꯥꯟꯅꯗꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯃꯤ ꯐꯥꯔꯤꯅꯦ ꯇꯛꯀꯦ ꯁꯜꯂꯒ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯃꯣꯏꯁꯤꯡꯁꯦ ꯎꯕꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯊꯦꯜꯗꯒ ꯑꯝꯇ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯍꯌꯦꯡꯗꯩꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯑꯩ ꯀꯩꯊꯦꯜꯗꯒ ꯑꯝꯇ ꯊꯣꯛꯂꯛꯑꯔꯣꯏ ꯍꯌꯦꯡꯗꯩꯗꯤ ꯑꯩꯗꯤꯅꯦ ꯄꯣꯠ ꯁꯤꯠꯇꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯩꯊꯦꯜꯗꯒ ꯊꯣꯛꯀꯗꯕꯁꯦ ꯇꯜꯂꯦ ꯑꯩꯗꯤ ꯃꯣꯏꯅ ꯌꯦꯡꯁꯤꯟꯃꯟꯗꯅ ꯄꯣꯠꯀꯁꯦ ꯑꯥꯗ ꯁꯤꯠꯇ꯭ꯔꯕꯅꯦ ꯑꯩꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯒꯅꯦ ꯍꯦꯛ ꯆꯪꯈꯤꯅꯤ ꯉꯁꯤ ꯑꯩ ꯁꯥꯎꯗꯅꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ナꯔꯦ ꯄꯣꯠ ꯆꯩꯅꯒ ꯁꯤꯠꯇꯕꯅꯦ ꯏꯔꯥꯡꯅꯒ ꯀꯟꯕꯅꯦ ꯉꯍꯥꯛ ꯂꯩꯇ ꯕꯟꯒ ꯏꯔꯥꯡꯒ ꯇꯧꯕꯁꯤꯗꯅꯦ ꯈꯜꯂꯦꯒ ꯃꯧ ꯃꯥꯡꯈꯔꯦꯒ ꯃꯧ ꯍꯜꯂꯛꯇꯔꯦꯒ ꯃꯌꯨꯝ ꯄꯥꯡꯈꯔꯦꯒ ꯃꯆꯥ ꯍꯨꯟꯇꯣꯛꯑꯝꯃꯦꯒꯅ ꯑꯃꯨꯛ ꯇꯧꯅꯔꯛꯑꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯎꯕꯗ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯃꯤꯠꯀꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯤꯠꯅꯒ ꯈꯔ ꯁꯣꯛꯄꯅꯦ ꯀꯔꯤꯅꯣꯗ ꯏꯅꯦꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯗꯣ ꯇꯥꯒꯦꯅ ꯁꯨꯝ ꯇꯥꯕꯅꯦ ꯑꯩꯁꯨ ꯑꯩꯅ ꯄꯣꯠ ꯌꯣꯜꯂꯒ ꯑꯩꯅ ꯀꯦꯔꯒ ꯏꯅꯦꯗ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤꯅꯦ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯏꯃꯥꯒꯨꯝꯕꯅꯤꯅ ꯑꯩꯁꯦ ꯁꯨꯝ ꯄꯣꯠꯅꯒ ꯄꯣꯠ ꯁꯤꯠꯇꯕꯅꯦ ꯏꯔꯥꯡꯅꯒ ꯃꯔꯣꯟ ꯑꯃ ꯀꯟꯕꯅꯦ ꯀꯩ ꯊꯣꯛꯑꯦꯅꯕꯨ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯄꯣꯠꯁꯦ ꯌꯣꯟꯅꯤꯡꯉꯒ ꯌꯣꯟꯅꯤ ꯐꯝꯅꯤꯡꯉꯒ ꯐꯝꯅꯤ ꯀꯦꯅꯤꯡꯉꯒ ꯀꯦꯅꯤ ꯀꯦꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯁꯤꯗ ꯏꯅꯦꯅ ꯆꯀꯠ ꯌꯦꯡꯖꯔꯤꯗꯨꯕꯨ ꯏꯅꯦꯒꯤ ꯀꯩ ꯅꯊꯧ ꯇꯥꯒꯦ ꯏꯅꯦꯁꯨ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯄꯣꯠꯇꯨ ꯑꯗꯨꯝ ꯆꯨꯝꯅ ꯌꯣꯟꯕꯤꯌꯨ ꯑꯩꯁꯨ ꯑꯩꯅ ꯁꯤꯠꯅꯕ ꯃꯑꯣꯡꯗ ꯌꯣꯟꯖꯔꯤꯅꯤ ꯀꯦꯒꯦꯔ ꯀꯦꯔꯣꯏꯔ ꯃꯁꯤ ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯨ ꯏꯕꯦꯝꯃ ꯃꯤꯡꯒ ꯄꯟꯈꯤꯕ꯭ꯔꯣ ꯏꯕꯦꯝꯃꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯗꯨꯕꯣ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯃꯥꯒꯨꯝꯕꯁꯤꯒꯅꯦ ꯃꯥꯟꯅꯔꯒꯅꯦ ꯑꯣꯟꯖꯟꯅꯔ ꯈꯟꯅꯔ ꯏꯅꯦꯁꯨ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ ꯃꯥꯟꯅꯔ ꯈꯟꯅꯔꯅꯨ ꯅꯆꯥꯒꯨꯝꯕꯁꯤꯒ ꯃꯤ ꯂꯣꯏ ꯌꯦꯡꯉ ꯆꯠꯅꯔꯦ ꯀꯩꯅꯣ ꯅꯣꯏꯗꯣꯏꯁꯤꯕꯣ ꯀꯩꯊꯦꯜ ꯃꯅꯨꯡꯁꯤꯗ ꯏꯆꯦ ꯁꯤꯕꯨ ꯀꯌꯥꯅꯣ ꯁꯤꯔꯣ ꯂꯨꯄꯥ 1,000 ꯈꯛꯇꯅꯤ ꯏꯕꯦꯝꯃ ꯑꯗꯨ 900 ꯈꯛꯇꯪ ꯄꯤꯔꯝꯃꯨ ꯈꯨꯂꯥꯡꯈꯥꯡ ꯑꯣꯏꯗꯣꯏꯅꯤ ꯂꯨꯄा 900 ꯈꯛꯇꯪ ꯄꯤꯔꯝꯃꯨ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯖꯥꯠꯅꯣ ꯁꯤꯅꯅꯦ ꯂꯨꯄꯥ 1,000 ꯑꯗꯨ ꯁꯤꯁꯨ 900 ꯈꯛꯇꯪ ꯄꯤꯔꯝꯃꯨ ꯉꯁꯤꯗꯤꯅꯦ ꯗꯥꯎꯒ ꯗꯥꯎ ꯌꯥꯗꯕꯅꯦ ꯉꯁꯤꯗꯤꯅꯦ ꯅꯪꯅꯦ ꯁꯤ ꯁꯦꯠꯀꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯦꯠꯂꯨ ꯁꯤ ꯀꯩꯅꯣꯅꯤ ꯂꯨꯄꯥ 900 ꯈꯛꯇꯪ ꯄꯤꯔꯝꯃꯨꯁꯤ ꯉꯁꯤꯗꯤꯅꯦ ꯂꯨꯄꯥ 900 ꯈꯛꯇꯪ 900 ꯉꯥꯛꯇ ꯂꯣꯏ ꯊꯥꯕꯅꯤ ꯍꯌꯦꯡꯗꯒꯤꯅꯦ ꯀꯩꯊꯦꯜꯁꯦ ꯇꯣꯛꯑꯗꯕꯅꯤ ꯍꯦ ꯏꯕꯦꯝꯃ ꯁꯣꯝꯗ ꯂꯥꯛꯑꯣꯅꯦ ꯍꯣꯡꯅ ꯄꯤꯒꯦꯅꯦ ꯂꯨꯄꯥ 1,000 ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯈꯛꯇꯪ ꯄꯤꯒꯦ ꯂꯥꯛꯑꯣ ꯂꯨꯄꯥ 900 ꯑꯄꯥꯝꯕꯉꯩ ꯂꯧꯔꯣ ꯅꯪꯅꯦ 3 ꯂꯧꯒꯦꯔꯥ 5 ꯂꯧꯒꯦꯔꯥ ꯁꯤ ꯂꯣꯏ ꯂꯧꯔꯒꯦ ꯍꯥꯏꯔꯣ 900 ꯈꯛꯇꯅꯤ 900 ꯉꯥꯛꯇꯅꯤ ꯅꯪ ꯂꯣꯏ ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯕꯦꯝꯃ ꯁꯣꯝꯗ ꯂꯥꯛꯑꯣ ꯕꯦꯝꯃ ꯍꯣꯏ ꯕꯦꯝꯃ ꯁꯤꯗ ꯂꯥꯛꯑꯣ ꯏꯅꯦ ꯀꯩꯅꯣꯗ ꯏꯅꯦꯒꯤꯗꯣ ꯀꯩꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯅꯦꯒꯤꯗꯨꯕꯣ ꯀꯩꯅꯣꯕ ꯑꯩꯅ ꯁꯨꯅ 900 ꯌꯣꯟꯒꯦꯗꯧꯔꯒ ꯏꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ 900 ꯄꯤꯒꯦ ꯂꯥꯛꯑꯣ ꯀꯧꯏꯗꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯏꯅꯦꯗ ꯆꯪꯉꯛꯄ ꯃꯤꯗꯣ ꯏꯅꯦ ꯑꯗꯨꯝ ꯌꯣꯜꯂꯨ ꯑꯩꯉꯣꯟꯗ ꯆꯪꯉꯛꯄ ꯃꯤꯁꯤꯅ ꯑꯩ ꯑꯗꯨꯝ ꯌꯣꯟꯒꯦ ꯑꯗꯨꯒ ꯏꯅꯦꯗ ꯆꯪꯉꯛꯄ ꯃꯤꯁꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯆꯪꯉꯛꯄꯁꯤꯕꯨ ꯏꯅꯦ ꯑꯗꯨꯝ ꯀꯣꯏꯇꯥ ꯀꯣꯏꯇꯥ ꯇꯥꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯏꯅꯦꯅ ꯀꯣꯏꯒ ꯀꯧꯏꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯁꯤ ꯂꯧꯒꯣ ꯁꯤ ꯂꯨꯄꯥ 900 ꯈꯛꯇꯪ ꯄꯤꯔꯝꯃꯣꯕ ꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯗꯨꯗꯤ ꯑꯩꯅ ꯌꯣꯟꯖꯕ ꯃꯃꯜꯗꯨꯗ ꯏꯅꯦ 900 ꯄꯤꯒꯦ ꯂꯥꯛꯑꯣꯅ ꯏꯅꯦꯅ ꯀꯧꯏꯗꯣ ꯑꯩ ꯎꯔꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯩ ꯎꯔꯣꯏꯅ ꯈꯟꯕ꯭ꯔꯕ ꯑꯩ ꯃꯤꯠꯁꯦ ꯇꯥꯡꯕ ꯃꯥꯟꯕ꯭ꯔꯕ ꯏꯅꯦꯅ ꯈꯜꯂꯤꯁꯦ ꯏꯅꯦ ꯉꯁꯥꯏꯗꯩ ꯑꯩꯅ ꯁꯨꯝ
ꯑꯍꯟꯅꯤ ꯅꯁꯨ ꯃꯥꯟꯅꯕꯤꯗꯕꯁꯤꯗ ꯏꯅꯦꯁꯦ ꯁꯨꯝ ꯌꯥꯏ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯀꯔꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯁꯤ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯨꯄꯥ 1,000 ꯍꯥꯏꯈꯤꯕ ꯍꯥ ꯍꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯈꯨꯝꯃꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ 1,000 ꯄꯤꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯂꯨꯄꯥ 1,000 ꯄꯤꯒꯦꯅ ꯍꯥꯏꯈꯤꯒꯦꯕ ꯅꯪ ꯌꯣꯟꯅꯤꯡꯉꯗꯤ ꯅꯪꯉꯣꯟꯗ ꯄꯥꯝꯗꯗꯅ ꯑꯩꯉꯣꯟꯗ ꯂꯧꯒꯦꯅ ꯌꯦꯡꯉꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯃꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯧꯋꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯍꯅꯨꯕꯤꯅꯦꯅ ꯁꯨꯝ ꯃꯥꯟꯅꯗꯕꯁꯤꯗ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯍꯧꯖꯤꯜꯂꯛꯏ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤꯅꯦ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯗꯅ 이번에ꯉꯁꯤꯗꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯁꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯌꯦꯡꯅꯕ ꯇꯥꯔꯦꯉꯁꯤꯗꯤ ꯂꯥꯛꯑꯣꯅꯤ 그러면 어시 상가가 나면 이것이 꼭 상가에 보이기 때문에 이것이 상가지 보이기 때문에 이게 상가지 보이기 때문에 이게 상가지 보이 아니 이제 분열이가 안 쓰다 이게 이제 언니 열어가 눈에 봐요 손을 나오 언니 시지 상가데 그럼 시지 아들이 하이도건고 시지 이거 뭐지 그냥 야이니 낭보 lepsi lagi. lepsi lagi ama ani ahum mari manga teruk dengan sama lising ahum dari lising ahum biru Sini sisi pulau lagi. lising ahum biru sisi logo ba mingon dari haidu ko nugo lising ahum biru sisi 비는요 상을 나중가 가연 자기도 보시더니 깜짝 놀라고 그랬더니 나 정말 이 부대끼리 피des 아이 럭토벌이 두이지는 너 이니 지는 한 비냐 뭐 양 깔리 미마 cái nói khu nâng cái nó lâu rồi rồi phani lâu rồi logo mấy thằng gì logo tên à Asal kan dia laure. kan bisa mata di mesin atau mengat mesin di sini dia untuk mengat mesin di sini bisa tak ada guna siang saya punya leba mama aku mau tidak sampai punya anu kasih dia mani dari dia mani aja sampai punya di mesin memang haiคนนี้นางบัวสนิบานางพี่สนิบานางพี่เราโมชีlogoนี่นางบัว Oh ya dia. Asal kan dia laure. nâng mà tung khẩu lại gì nâng tung khẩu lại gì xong rồi ôi phải đặc biệt xong rồi ông rất là bizarre nè ôi phải đặc biệt tôi gì phải đặc biệt mà ma của mày còn nâng chỉ bây giờ nó có còn mây dạo ấy nâng mây cầm tới dạo ấy gì nâng mây cầm tới dạo ấy gì cái vô lâu cái đâu vô lâu đi bây gì vô lâu đi mà xin nói nâng hay gì nâng cô hay gì nâng 나 코카도 매일 싸안 하지 나 마하고 말고 누구 상고 보여야 하니 가이니시 뭐 마하고 말고 시에만 이제 요러기도 그러게 왜 뭔가 알코니 시 로고 라오이 사비기 라오 토고 라오 까이니 시디 윤여가 nga thùng 자르게 꽃으로 시켜래 반익수로 요원해래 윤여가 nga 하고 thùng 자르게